ꯃꯤꯌꯥꯝꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯕꯁꯨ ꯑꯦꯇꯤꯒꯤ ꯃꯤꯑꯣꯏ 4 ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ NIA ꯀꯣꯔꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯗ ꯕꯣꯝ 2 ꯄꯣꯈꯥꯏꯍꯜꯂꯝꯂꯦ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯃꯦꯟꯅ ꯀꯆꯥꯅꯒ ꯍꯥꯏꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯑꯣꯏ 2 ꯍꯦꯔꯣꯏꯟꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯏꯟꯗꯤꯌꯟ ꯐꯣꯔꯦꯟ ꯁꯔꯚꯤꯁ ꯑꯣꯐꯤꯁꯥꯔ ꯂꯩꯈꯤꯗ꯭ꯔꯦ꯫ IM ꯑꯃꯁꯨꯡ JUF ꯈꯨꯠꯊꯣꯡꯅꯈ꯭ꯔꯦ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯤꯌꯥꯝꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯕꯁꯨ ꯑꯦꯇꯤꯒꯤ ꯃꯤꯑꯣꯏ 4 ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ NIA ꯀꯣꯔꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯦ 3, 2023 ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯇꯨꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯔꯛꯄꯒꯤ ꯃꯅꯨꯡꯗ ꯅꯣꯚꯦꯝꯕꯔ 7, 2024ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯥꯔ ꯅꯨꯄꯤ ꯑꯃ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯕꯗ ꯌꯥꯎꯕꯗꯒꯤ ꯂꯩꯈꯤꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIA ꯏꯝꯐꯥꯜꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯐꯥꯒꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏ 4 ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯤꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩꯒꯤ ꯆꯩꯔꯛꯇ NIAꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯈꯥꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 7-8 ꯔꯣꯝ ꯂꯥꯞꯅꯅ ꯂꯩꯕ ꯖꯥꯔꯣꯜꯄꯣꯛꯄꯤ ꯈꯨꯜꯒꯤ ꯏꯃꯨꯡ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯣꯁꯥꯡ ꯀꯤꯝ 39 ꯃꯄꯨꯔꯣꯏꯕ ꯉꯨꯔꯊꯥꯟꯁꯥꯡ ꯀꯧꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯚꯦꯝꯕꯔ 8, 2024ꯗ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯔꯦꯒꯨꯂꯔ FIR ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤ NIAꯅ ꯄꯥꯏꯅꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄꯗꯒꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁꯅ RC 13, 2024 NIA ꯏꯝꯐꯥꯜ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ NIAꯅ ꯆꯥꯔꯖ ꯇꯧꯔꯤꯕꯅ BNS 2023ꯒꯤ ꯁꯦꯛꯁꯟ 1032, 64(1), 3245, 3314, ꯑꯥꯔꯝꯁ ꯑꯦꯛ 1959ꯒꯤ ꯁꯦꯛꯁꯟ 251A ꯑꯃꯁꯨꯡ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ 1967ꯒꯤ ꯁꯦꯛꯁꯟ 10ꯅꯤ꯫ NIAꯅ ꯂꯧꯈꯠꯄ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯂꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 18ꯗ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯂꯧꯈꯠꯄ ꯑꯇꯣꯞꯄ ꯊꯧꯗꯣꯛꯀꯤ ꯀꯦꯁꯁꯤꯡꯒꯤ ꯌꯥꯎꯅ ꯑꯦꯀ꯭ꯌꯨꯖꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯃꯤꯑꯣꯏ 10 ꯐꯥꯒꯠꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 4 ꯌꯥꯎꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯃꯈꯣꯡ ꯄ꯭ꯔꯦꯝꯅꯒꯔꯗꯒꯤ ꯈꯨꯔꯈꯨꯜꯒꯤ ꯃꯥꯟꯗꯞ ꯌꯨꯝꯐꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯅꯤꯡꯊꯧꯖꯝ ꯕꯣꯕꯣꯏ ꯑꯦꯂꯥꯏꯁ ꯈꯣꯡꯅꯥꯡ ꯊꯥꯕ 39 ꯌꯥꯎꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ NIAꯅ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯦꯝꯞ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 8 ꯇꯝꯂꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ꯫ ꯃꯍꯥꯛ ꯌꯥꯎꯅ NIAꯅ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯥꯖꯤꯟꯈꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯁꯟꯖꯦꯝꯕꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯣꯛꯆꯝ ꯃꯅꯥꯎꯆꯥ 30, ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯨꯇꯨꯝ ꯅꯥꯎꯕ 33, ꯇꯥꯡꯈꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯥꯡꯉꯕꯝ ꯁꯣꯃꯥꯅꯟꯗ 44 ꯑꯃꯁꯨꯡ ꯏꯔꯣꯏꯁꯦꯝꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯂꯥꯝ ꯗꯤꯄꯛ ꯑꯄꯣꯛꯄ S. ꯒꯧꯔꯀꯤꯁꯣꯔꯅꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯆꯥꯔꯖ ꯇꯧꯔꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯉꯔꯥꯡ ꯐꯥꯎꯕ NIAꯒꯤ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯨꯝ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯔꯗꯨꯅ ꯉꯔꯥꯡ NIAꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯊꯧꯕꯥꯜ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯗꯣꯛꯈꯤꯕ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ ꯃꯅꯤꯄꯨꯔ NIAꯗ ꯃꯈꯣꯏ 5ꯕꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯕꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯔꯗꯨꯅ ꯄꯨꯊꯣꯔꯛꯈꯤꯕꯗ ꯀꯣꯔꯠꯅꯁꯨ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯉꯔꯥꯡ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯑꯦꯀ꯭ꯌꯨꯖꯁꯤꯡꯅꯤ ꯍꯥꯏꯗꯨꯅ NIAꯅ ꯆꯥꯔꯖ ꯇꯧꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕ ꯃꯈꯣꯏ 5ꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯅꯤꯡꯊꯧꯖꯝ ꯕꯣꯏꯕꯣꯏ ꯑꯦꯂꯥꯏꯁ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯉꯔꯥꯡ ꯃꯈꯣꯏꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯣꯔꯠꯇ ꯂꯥꯛꯈꯤ꯫ NIAꯅ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯝꯗꯥꯏꯗ ꯀꯣꯔꯠ ꯑꯁꯤꯗ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯀꯣꯔꯠꯅ NIAꯒꯤ ꯄ꯭ꯔꯦꯌꯔꯗ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯂꯣꯝ ꯇꯥꯔꯛꯄꯗ ꯀꯣꯔꯠꯇꯒꯤ ꯄꯨꯊꯣꯔꯛꯂꯒ ꯖꯦꯜꯗ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯕꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯅꯕ ꯄꯨꯕꯗ ꯀꯣꯔꯠꯇ ꯂꯥꯛꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕ ꯅꯤꯡꯊꯧꯖꯝ ꯕꯣꯏꯕꯣꯏ ꯑꯦꯂꯥꯏꯁ ꯈꯣꯡꯅꯥꯡ ꯊꯥꯕ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ N. ꯅꯣꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯍꯧꯔꯤꯕ ꯃꯆꯥ 2ꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯁꯤꯗ ꯇꯝꯂꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 18ꯗ NIAꯅ ꯐꯥꯒꯠꯈꯤꯕ ꯑꯄꯨꯟꯕ ꯃꯤꯑꯣꯏ 10ꯒꯤ ꯃꯅꯨꯡꯗ ꯊꯤꯌꯥꯝ ꯈꯣꯟꯖꯤꯜꯗꯒꯤ ꯊꯣꯡꯒ꯭ꯔꯥꯝ ꯁꯅꯥ ꯑꯦꯂꯥꯏꯁ ꯁꯅꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 10ꯗ NIA ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁ ꯏꯝꯐꯥꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯁ꯭ꯀꯣꯔꯠ ꯀꯃꯥꯟꯗꯔ ꯑꯣꯏꯔꯒ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯏꯝꯐꯥꯜꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯈꯤꯕꯅꯤ꯫ ꯃꯍꯥꯛ NIAꯅ ꯂꯧꯈꯠꯄ ꯀꯦꯁ ꯅꯝꯕꯔ RC 07, 2024 NIA ꯏꯝꯐꯥꯜ February 15, 2024ꯒꯤ ꯑꯦꯀ꯭ꯌꯨꯖꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯤꯕꯅꯤ꯫ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 10ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏ 4 ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫
Kuki Jo Council ki Chairman na Kuki Naga hairakpabu yaningdaba phongdoragli Churachandpurda ngarang pangthokpa paugi mifam amada Kuki Jo Council KJC ki Chairman Helen Thanglet na mamang thagi tarag humdoida faduna pukraba matung tha asigi tarada mihathi na hatlambadagi phangkiba pastor ani yauna naga micham tarukpu Kuki Naga haina phongdokhiba wafambu Jeliarong Student Union Nagaland ZSUN amasung Jeliarong Student Union Delhi ZSUD ki President singna punna khuyak piduna thorakpa Cherol amana akanba maungda yaningdaba phongdorakli KJC Chairman na Kuki Naga haiduna phongdorakli bawafam asina naga miyamda kaihobugum thogali haireduna pukchel sengna yasinabana wathoksigi warushin purakpa ngamgani mihatsigi matangda justice puraktriba fawba union anisina tumina leithokloi haina su phongdorakli Manipuri ahanba nupi Indian Foreign Service Officer laikhidrei Manipuri ahanba oina Indian Foreign Service IFS Officer oirambi Primrose Rai Khan Sharma laikhidre hari Ma Urkhul District ki Taloi Khuldagi Laikhidraba Maja Chang Taloi gi machanupi ni Ma kya pokpasu Manipur dagi ahanba oina Indian Railway Service ki officer oiramlaba matungda Manipur Public Service Commission MPSC ki chairman fawbo oiramki Laikhidrabi Primrose Rai Khan Kumja 1976 ta IFS pass Tauraba matungda kumja 2008 da Portugal da India ki ambassador oiki Magna Ministry of External Affairs ki Joint Secretary so oirambaga loidana Japan ki Tokyo da laiba Indian Embassy ki First Secretary so oiramki Mag laikhidabada Chief Minister Waikem Chanyaw na miyoi kaya na awaba phongdokpagi paujel pinarakli Ukhrul gi MLA Ramoiva na so awaba phongdorakpaga loidana magi machinmana oiriba Christiansen Raikhan Siblasu Manipur dagi ihan hana nupilaktagi Indian Administrative Service IAS officer oikhibini hari IM amasung JUF kuthongnakre ngasi ayu anganba pung 5:10 tarakpada Tamenglong District ki Tausen PS na konba kaifundai gi mafam amada NACN IM amasung JUF J gi marakta akanba mongda kuthongnakre hari police ki pauna haibada thodok thokfamda laikiba JUF ki mobile unit amada NACN IM ki cadre sing changsilaktuna attack chatharakpadagi khut hanaduna nakalani gi marakta nongmai kapnabani thodo asigi pau tabaga samra first sangsinduna thi humbagi thabak chathaki adubu Central Force changsilakpagi nakal animaki khongphom handoknaduna chatnaki thodo asida asopan yawkhidi hari thodo asigi matangda Jeliarong United Front JUF ki Ministry of Information and Publicity ki Secretary Louis Gangmai ki cherol amana ngasi ayuk Miyam laiba mafam amada NACN IM na JUF ki mathakta chatharakiba attack adu condemn tawi amasung makhoi gi thawong asi miyoibagi punsida karisu leitena khankibani hari Manipurda hojik oiriba phibam asi yengnaga JUF na miyamda section pumnamakta appeal tarakpa amasung apambagi matugina universal peace and communal harmony ngaknaba yamna kana honaki hari Thawong asi anti-people oiba thawong ni haraduna makhoi na miyambu makhoi khubam nungda thamnaba honarakpaga loinana sendong kharagi damak Jeliarong region gi resourcing manganaba honarakpani haina su phongdorakli Kuki Jo Council ga hirama matada mari lainade Kuki amadi Jo Kangluf ki apunba apex body amani hariba Kuki Jo Council KJC ga hirama matada mari lainade haina Jomin Student Federation na phongdorakli Jomin Student Federation gi information and publicity wing na thadorakpa cherol amada KJC ki maikai dagi thokliba publication natraga chathariba makhal amatagi activity singbu sagutpa leite Kuki amadi Jo Kangluf ki apunba apex body amani haina KJC na miyamda uhanaba honariba asi mai pakloidaba adanba amani asida natana lamdam asida Kuki Jo natraga Kuki Naga haibana chingba wafam kaya KJC ki maikai dagi phongdorakliba wafam asi yabangamloi haukiba chahi 2024 da Jomi Tribes ki makok thongba luchingba singna saruk yaduna semliba Jomi Council ki chahi gi oiba mifamda Kuki Jo hariba terminology asi yabangamloi haina wareflow kibasu laikrabani maram aduna Jomi hariba terminology asida makhala matagi organization singa tum minna chaminanaba honnaba yabangamloi haina phongdorakli Cherol asina makhatana hai Jomi hariba kanglum asi nungsi chanana leminabada thajaba kangluf amani hojik Manipurda tholiba conflict asida Jomi na yausingadabagi maram leite haina su Cherol asina phongdorakli Brahmapur Aribam da bom ani pokahalam lei Porongpal Police Station na konba Brahmapur Aribam lekai da leiba Kakching District ki ADM Frailat Pambawanandagi yumda sakangdaba singna bom ani langsinduna pokahalam le hari bom pokahalam bagi thawdo adubu yaningdaba utuna leikai adugi mera paibi amadi club ki miyoi singna wakat mifam chathakre thawdo adugi matangda press na phangwa paugi matugina thasi kunga manga amadi kunga taru kilona ba ahing nungai pung
12:40 ꯔꯣꯝ ꯇꯥꯕꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ NDM ꯕꯕꯥꯅꯟꯗꯒꯤ ꯌꯨꯝꯒꯤ ꯁꯔꯨꯛ ꯈꯔ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯕ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯁꯛꯈꯪꯅꯕꯁꯤꯡꯅ ꯌꯨꯝꯂꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯌꯨꯊ ꯀ꯭ꯂꯕ ꯕ꯭ꯔꯍꯃꯄꯨꯔ ꯑꯃꯗꯤ ꯕ꯭ꯔꯍꯃꯄꯨꯔ ꯑꯔꯤꯕꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯉꯁꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫